MLR and LR ek Matam ga Chunadre Athubada Ching Tam Khaidaba Phurup Khudingna Yagadaba ek ama Semba Mathou Tare Khaidem mane Mitopna Mapu Sarakliba se Thingnaba NRC Chatnahangadabani Amadi Population Commission Lingduna Yelhoumi Kannaba Hotnagadabani Manipur Land Revenue and Land Reform Act MLR and LR 1960 asi Matam ga Chunadraba ek ama oire haina Senior Citizen for Society Manipur ki President ki thausu puriba Senior Advocate Khaidem mani na phongdokre Loklau bungda leiba masagi chamber da pangthokpa pawgi mifam amada Khaidem mani na hai Ching Amadi tamda leiriba lam khudingmak state asigi ne masida masa masagi phurup khaki khallaga aigi migi ni haina claim taunariba se aranba khongthang ne Athuba matamda Ching Tam Khaidaba Phurup Khudingna Yagadaba ek ama semba Mathou Tare Phurup kuntra ga manga romna punna khundaminaba state asida masa masagi phurup ki yaifanaba khaktagi ethnic politics taunarakpa laibak thivane masigi wakhalon asi thadokna duna apunba manipur amagi damak thabak tauminaba changi haike mahakna hai phurup khaidokna duna lammunabagi wathok ama lakliba se state asigi manung amade mapandagi sapu kaya pirakpadagi ne asigumba tanja asida state sida ngase Myanmar Bangladesh amadi Nepal dagi Mitopna sa kaya logi wang mada sangsilagtuna Yelhoumi saduna leire asigumba aranba thawong asigi mayokta lamdam asigi mahiroi lup taret na Delhi da protest tawduna NRC Chatnahangadabani demand tawkiba si maram chaba khongthang ne Mitopna sa singna lamdam asida lepa leitana sangsilagtuna Mapu Sarakliba si Thingnaba NRC Chatnahangadabani amadi Population Commission Lingduna Yelhoumi Kannaba Hotnagadabani haike mahakna hai Senior Citizen for Society Manipur nasu mahiroi singgi khongthang asibu sawgatle loinana mitop singna lona khunda senduna umang kaya mangaliba si Thingnaba leingakna phurup khaidana takthokpiyo leingakna phaba khongthang laurakpa khudingda Senior Citizen singgi lup asina matam chupada sawgatkani haina phongdokhe Scholarship exam pangthoklagani Directorate of Education Est na senduna class 5 amadi class 8 ke mahiroi singgi oina state competitive scholarship examination mathang thagi kulhumdoida lamdam asigi educational zone taraga taretta examination center oiduna pangthokane class 5 amadi class 8 pass tawraba mahiroi singda general category gi oina 60 pc OBC gi oina 55 pc SC amadi ST gi 50 pc chatpa singna saruk yaba yagane Scholarship exam asigi form www.manipureducation.gov.in dagi download tawba yagane mensilaba form pisin bagi aroiba matamna April 12 da oigane lamai thaba miyo yahum jail yaukre tungi mirol gi damak forest conminasi amarje Thobal Forest Division gi manung chanba ten thada leiba kangla chingda tha asigi taraga mari gi nungthilda lamai tharam bagi maralda forest amasung police na fagat khiba miyo yahum ngarang jail yaukre amaromda malemgi mafam matai da pangthokna khibagum Central Forest Division asinduna Mantri Pukri da leiba division asigi mini conference hall da ngarang International Day Forest 2023 thauram pangthokre thauram adu da tunggi mirol gi damak miyam gi lan oiriba Reserve Forest Protected Forest Conminasi haina Central Forest Division gi DFO su oiriba Conservator of Forest RK amarjit na haikre